ꯇꯥꯕꯤꯔꯤ ISTV ꯒꯤ ꯄꯥꯎ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯧꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯐꯦꯜ ꯄꯥꯠꯇ ꯃꯍꯧꯁꯥꯒꯨꯝ ꯋꯥꯇꯔ ꯕꯣꯗꯤ ꯂꯩꯍꯟꯕꯗ ꯇꯠꯇꯅ ꯊꯦꯡꯅꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ MLA N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯥꯎꯆꯣꯡ ꯁꯔꯀꯜ ꯈꯝꯊꯦꯡꯅ ꯁꯣꯊꯕ ꯂꯝꯗꯝ ꯑꯣꯏꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Manipurdasu World Wetland Day gi thoram paksana pangthokre jahi kaya gi mamangdagi hauna lamphel pat amasung akoibada leiriba lamsingda ichau thokliba se mahusagi khal kairakpadagi ni haina hangang kendra gi MLA N Birena phongthokre wafam asinga se take care of water haiba thimda people's awareness for national advancement asintuna lamphel patta nauna water body lehenna ba semliba maphamda pangthokiba palan thoramda mahana phongthokibani thoramatu the Department of Environment ke Junior Scientific Officer TH Bhogensu Thoramapu in Saruyaki. Thoronga Mari Lena na environmentalist Dr. H. Nandiram Amadi Dr. TB Singh na wetland gi maramda sugay na taki. MLA N Birena Makhatana Ekoi Masel Pukchel Sengbu Watpadagi Lampel Pat ki sakta mangsilapani. Lampel Patta Hanagum water body lehen bada Imphal area the Tatana Ising Chow Tingnari Basi Tankayama Hantan Bangangani. Lampel Pat asi matam amagi pat oidre yum amadi atay structure kaya sajilak basi laibak thibani Langol Reserve Forest area da tatana lamay thaba made ching kokthok pagi thabak chathari basi government khak ngaidana akoi bagi miyam na thingpham thoi Langol Range asi Imphal da khundariba masing yamlaba miyoi singi lungs ni haiba kaubi ganu haiki tungi khallaga vision yarga tawwa ma aduga contract oriented weba tikagi I see her Kana door a street or the Kana Bruni and a Kanbagi, Mummy Sipai Tagada. Sigi NIT fencing cars you will bra. Fencing this minor, Swamdom Sunny, Swamdom Sunny, Swamdom Harden. I quite have a story, but I would have with sincerity while ever. I do not live in a Manipur, Nasi films in the field part manis. My day, Bangle. Now, Cook Hadaroi, Wakal Kanja or Tungi. Tungi Wakal Kanatamure. Nanang nanak labor swing, Nanang nanak labor, Nangi Nakan labor park, Kari Tori Kanana Katori Yengo. Nasiki Pana Sumai Society, Simple Law Club, Simple Law. Sing the Kanana Karidori, Equina Kanchida. Watana Kanana Karidori, Puki the Nakanaki, Yengo Matamure. Manipur gi khwaidagi sothaba Tamenglong district manungda Hauchong circle na district asi manungda khwaidagi sothaba mafam oire district asi gi praja singna government ki mityeng changba pamhori hemsida report ma in puijati na khundaba Tamenglong district ke Hauchong circle Manipur gi khwaidagi sothaba lamdam ama oire circle asi manungda Ijairong Oktang amadi Hauchong na chingba khul kya leri Hauchong circle mamang chahida Manipur government na sakhanglaba SDC circle amani haina laukthokrabasu ngasi phawa masagi tonganba SDC happy dabada natana office building amadi staff na chingba leitri haina handakta Tamenglong ACG MLA Janghemlung Panmaina ISTV news ga akharana unaba mada phongdorokre Ijairong se Hauchong gi SDC gi makhada leire SDC se amuk last year koi honorable CM na revoke tawraga SDC le jare so SDC se hujik function tawdabagi office so leite aduga staff so leite dugi moina khungi mi so moigi grievance aingonda memorandum so pibire aduga isu higher authority koi government so pressure piraga SDC se office se function tawningai hai se koi aigi priority amane Tamenglong headquarter I constituency makhazi quite the remote area ne sise duga it is mostly occupied by the Inpui tribe Imphal Jiri lambi da leba none dagi kilometer 10 rom awang nongchupta Hauchong khul fauduna chatlaga leba Ijairong khul yoba lambi asi gari chatpa yaba lambi oirabasu black top tawbidabana nongju thada lainang taba aduga ningtham thadana upulna pumamamba lambi oihori lambi thong phatabada natana ana layang amadi mai tamhongi khudong chabasu ningthina phangdri khulasida khwaidagi wana phangwa folam isingna oiri thangna chanaba amadi nongmangi tangai phadana sijinanaba ising pipe tinglaga Hauchong khuldagi logduna sijinari khunja singge awana gi matangda village authority gi chairman B Paurina wafam kya thamlaki anaba singsu akoi anga pobo matamdasu akoi yam wana lay Ijairong Hauchong area sida hospital se Fazana Late, Sarkana, Atoba Matam Sida, Yam Ahoy public awasi Kanghan Biduna, Hoi dispensary, Fazana Lehanaba, Fazana Tobina Nabahana, Ahoy public Sindi, Ahoy Korandana Lebini.
Ijairong Kamla Yongchak Lafoi Moro Amadi Singna Chingba Mai Moro Marang Kaina Putolabasu Kunja Singna Samda Haptuna Noni Ketel Tana Putona Honavada Awa Kya Mayok Nay Haiba Wapam Bi Paurina Pondoro for the Natana Matamatam Laina Amadi Angam Unavana Singmada Ana Langsang Latabagi Kudong Sada Wing Matanga Mai Lena Singi Puning Chingsilaki. Izairong Sida Akoi Yongchak Lay Lafoi Lay Moro Lay Adoga Akoi Singumba lay, aduga yangang lay, aduga adun nataba atop basul yam lay. Si puto na nga si ako'y lambi thong patabnina, ako'y si samburaga, satpinina, ako'y si yam muadan lay. Kendra ki MLA Janghemlum Parmaina Tamilong District Chaukan Hanba have a same haki Angang or Ringai Manglani Haina ISTV News ki team to the founder of Pogaloina now award passing a Simatanga government taxing correct government tabo when a Pangtola than a highway Taza brick they have over from Su Tamlaki. Zigambi no name Octan Sipao Zemoy Palm say black topping Lamidi Lazare also putting the layer. Government also a proposal under SPS proposal PV a two with the Moy Pecalani also to Octan, as is so Hanna PM just when a paramane, there was his upgradation of PM just why program can be Ramney. Why the Arriva Lambise Kangsuk Tamelong Road, KT Road Ahina Legame, government also young big and if possible, Lakadova Prime Minister application that your view and a requested to him. Yama Morang Tamgalorina Pausam Deriva Richard Ranjan Ijairong Tamelong District. Thangmaiban Youth Center ki Kungamathoi Suba Mapokumon Thoram Kendra ki MLA KH Joy Kisna Thangmaiban Hizam Lekai Deleba Center Asig Office ta Pangthokre Thoram aduga mari leinana MLA Joy Kisna Hauzik Manipur gi Yumthong Khudingda Nisha Chadaba Miwai Leislaktre Hiramasi Matangda Lekai gi Club Sangsthana Jingbasingna Hakjinna Lauduna Niksha Thingbagi Khongjang Sangsin Haningi Inkalak Libana Sing ki Punchi Kannabagi Damak Miyamna Asigumba Thabak Thoram Sing Chathabatangai Fade Handak Manipur government drug farubagi damak SIU muthakkibadu assembly da pukhatuna khanagani haikibaga loinana thangmaiban kendra da isingi awaba leiribasi ko hannabagi damak jairau chingda water reservoir ama saragani phongthoki development of my own Simbadana Kanatana Manipuda, Ladiba, Shakan out to Navigi, Sanchez, Masigi, Lena, Saraiva, Drake against the with a simple Kandas and Sendu when I was singing April of Jelly. Manipur drug farmer, looking at the routine of the father of partner Kiano. It must be only 5% of these consumed. 5% of the Paragon and 100% of Paramway. Aluga, without any known reason, Madhu Zilla. Pai và cán bộ việc bình thường và anh xử lý mà tôi muốn thật đây là một lọc về mà tôi dùng về không đấy mà đi một cái xử lý chắc chắn một cái quay mà sẽ cái một thật đi rồi. International Year of Cooperative Kamari Lenana Lampel Leba Institute of Cooperative Management na Sinduna Lampel gi akoi bada release kre ngasi gi rally atu ta tongan ba self help group kayana sarugya ki NCUI gi project coordinator Gina Posangbam na phongdo ki bada palan thoramasi ga mari lenana uthaba painting competition amade seminar workshop na chingba kaya pangthoktuna lamdamasi gi thabak phangdaba miyo singbo senthok lambi lehanna ba thabak thorum kaya pangthokani haike Manipurda akoina peace santi puraki hai taragadi akoi pundamak se akoi ki sa ge ba santhok lambi leigadabani adu santhok lambi se karai de leido na halaka da akoina khanma matamda cooperative sing sida amadi self help group sing sina isagi thopija banatragadi alternative ama leite leiba cooperative moment sida punamak khud samnaraga chaminaba amadi Lakaduriba future youth sing amadi vehicle sections leiba akogi vehicle section da like akogi lupi angang sing puna magse akoina cooperative da punchal lakante di akoi mem punna chatminaradi mai pakpa akogi future ama amadi santi leiba chawkhat pa leiba ama oigani Jiribam da chawkhat thorangi Paikhat Pathabak Thoram Singh Laloba Singna Sel gi demand Torupadagi Lepre Hari Hiramasi Matang da Jiribam da Leba Paumi Singh Tim Amana Koina Chatuna Yangbada Pamung Yankai Leba Hospital Sagatliba Made Atai Thabak Thoram Singh Leptuna Leramba Tengnakre Gari Maram gi Lep Libanu Haina Sinmi Singda Hangbada Tattana Kihan Khanghanba Bom Thamjinba Made Sel gi demand Mayam Amatorupadagi Lepani Haina Phongdorakre Hari
December ki tang tara Nepal da North AOC da gari na thomba da gi lekhidraba Frontier High School Tosem gi headmaster Aung Singh ngana ngai gi misi adu ki matang da chena ba VVIP gi gari amade driver na chingba faduna action lawda ba gi mayok tanga si jingmai rong da leiba Tangkhul Baptist Church da wakan mi pham chathakre wakan mi pham adu da Tangkhul Katamnaw Long Imphal Tangkhul Sanaw Long Imphal Tangkhul People's Organization Tangkhul Katamnaw Sanglong Tangkhul Mayar ngana long Tribal Youth Council Manipur Rongmai Lungfung amadi Desam gi miyoi singna saruyake wakan mi pham ga mari leina na TKLI gi president na thodosi gi matang da chief minister da memorandum pisinduna takshin khrabasu ngasi phawba chenaba miyoi sing action logdabada pendaba phongdoke leikidrabagi mung manung da lupa lakh manga gi ex gracia pigadabani masida natana chanaba thabak piba amadi chenari pa driver amadi police sing matik chaba dandi pidrabadi akanba khongjang kaya changsingani phongdoke to identify and nail the culprits at the earliest possible time. Number 2, an ex gratia of ₹5 lakhs. And number 3, to provide suitable job to the next of kin of victim. These are our major demands. And more agitation will take up until and unless our demands are met. Vote Mayada Prajan Shiva Saba Muishindagi Jackson Bamatam Orehaina, Pasoi Jila Parisaki member Tokjom Sumanta Maintain Fondokre, Wapamasingasi Haino Woktaleba Youth Cultural and Welfare Organization Gay, Nipumatu Suba Registration Day Celebration da Mahana Pondokibani, Thorum Aduta YCWOG President and Ibobi, Pradhan El Manilal Amade, Ate Muike Asu Thoroma Pusingwina Saruyaki. Sumanta na makatana ipai pusing na iram damasigi damak toromba thabak sing hogalak liban ha sing na kaudaba fai state asida panchayat ta sinaba thabak khudingmak MLA sing na tawduna leire mahak masagi maikaidagi miyam gi thabak tawna bagi damak thorakpa maramna government na paikhatpa thabak thorom khudingmak praja sing yohanna bhona gani haiki ekoida laigo sathung share khudingmak akoi anta mahan jaroi mayam gi thangna thabak tawgani yamna cooperative wa amasung tharak khona do akoi ai tartagi madu maru oina aina khamjai MD Abdul Kalam Apokpa Iboton Lilong Usoi Popida Levena India Youth Congress Committee ne issue tawa identity card pairaga huran bagi thabak satharam bagi damak jahi taruk Manipur Pradesh Youth Congress Committee ge primary membership tagi tanthok le haina cherol thadorkri makoi bu tanthok pagi warep asi committee asi ki president Amin Hussein na sarwiyaduna thasi ki tang 13 da from kiba emergency meeting amana warep lokibani hari lamper patamho sagum water body lehin bada tatana thingnari ba ising chau tangkhai Hantan Bangam Gani Haina, MLA and Birena Fundukre, Amade, Tamenglong District Housing Circle, Kamting Sotabalam Ori, Housiki and the ISTV Pizza Pau, Matang Silur Jere, Makataba, Atayatopa, a Henba Pau Singalina.